Now it is considered bottle of is the queen of Myanmar, happy exercise of the young mind, the Sidum Nuaina Owen is every day. The Koi Momanda Salim Ali Haibam Pam Kakiman Tagwa Tagripa. Okay, the Mangasi program Silla Kogi Kana Bahaido, Dunadum Oviare Salim Ali Habanupamaka 1867 ko sida Maharashtra da poki Mumbai da masi yam nuai fa boi mung da khawra e aduga magi early life se uchi hat ko ina torom ne maximum mai koina ngang woni ne da sulam dam sida hilim hai ban pa maka akoina matam da ma director oi mana ai ko rom da la ga uchi se mayam hat la ga pu ki ba ko अखोइना मतुंग इनरगा माना तोंगपक कारदगी इसम सम हाइदे मतम दो होजिके अंगांसिंग एक्सपीरियंस लेत्रे मतम दो लाक डीजल गाड़ी सिगी मनिंग द थोलक को मैखुसी मनम याम नुंसीने लौरम नेबको दुना माना गाड़ी सि थोरगा लाको मतम दा अखोइना मागी गाड़ी सि लाए हाइना खंगु मतम सिदा बाई कोइ मानव मयाम सि पुलप थोगा लंबी दा मागी गाड़ी मनिंग सिदा कोचेन चेलगा इनगनी को माना खांब मतम दा मागी गाड़ी मनिंग की अखोइगी साइलेंसर पाइप की मैखुसिंग से आइदि साइलेंसर पाइप तक पाइबा अखोइगी मुबा लेदना को तुका सि खुदना पाइरगा सानरगा तौरगा मनम नमदोइने को कइनो हाइरगा याम नुआइबा एक्सपीरियंस अमा खंजे अदुगा मतम दुदा हाइबा हिलिम जिना अखोइगी तौबुल एरिया कोजमान एरिया दि लोकटाक की अकोइबदा लेबा एरिया सिंगसिदगी nganusi chama chani dum halaga pogi doine ko magi gari sida hapaga अखोई इनरीबा मागी मतुंगदा इनरीबा इसम समना मागी गाड़ी खोंजेल लापदा गाड़ी दे थोलक को मैखुसी मनम नमनव चेलिबा ngang अखोई सिदा nganu amaka piram doine ko मदुगी नुंगाइ को होजगी मतमदा मन उदी फंगरोय तौबतबो हाइरिबा आइने हिलिम हाइबा नुपा अमखक सुमाइना पुसिनजरे इसे मागु मनुपा अमखक नेबा सलिम अली महाराष्ट्र की मुंबई द पोखी को यामना नुंगाइ आइ को मुंगने मागी आर्ली लाइफ से केदोगे हाइरगा नोंमै सि पाइरगा नोंमदा उसेक सि मसिंग खंगदन हाटपा हाटलबो उसेक सि माना चाबगी नते को अखोइ फन हाइबो हाइम तारंगनी FUM याइ को मदुगी दमक्तने नोंमदा इन उसेक असुक हाटली हाइजि मागी ब्रेवरी फन हाइदारने याम नुंगाइबा मागी पार्ट ऑफ लाइफ ओइना ले माना दुमाइना सुम हालक मतम जिते से केदोगे हाइरगा खरा लेरगा माना हाटकी उसेक सिंग सही खरा दस मसिंग सुम हंदर को हाइदार को माना हाटनी बु उसेक सिंग जि उबो फंगतबो अइना सिदि खुदम मैना से अखोइ साइड उबो लमखुनु हाइरसे लमखुनु सि माना हाटले मथंगी चही द सिगी लमखुनु मकल से हाटनिंगे अदो हंदर की चही दम हाट फंगद्रे रमदि उसेक सि उसलकचे अदैदि केदौरे माना कोइना सुम चलक मतमदा हाइरि उसेक सिंग से मागी लाइफ सि मतंग द टर्निंग पॉइंट अमखक लाकदोरे को उसेक सिंग सि हालमी मा इन टर्म्स ऑफ 1000 द हालमी मा सि चही खरा दुदा उसे खरा उबो फंगतबदगी मोंदा इसम समना हाइबदा आई मथंगी चही उसेक सि लाकनो केदो सिगे हाइबो मागी तोंगान वखल म सगल को होरे केनताइ को सा अदुगा मु माना हाटकी उसेक मयाम से मा ममिंग लोइने इरगा थमने को से आइना लमगानु चाम हाटपा सामतुई ममिंग लोइने इरगा थमने माइ ताले खुदिंगी को हप्ता दा हाटु नते को मागी उसेक हाटलिसे नुमि खुदिंगी ने को मतमदा मा थमनि बसिदे नोम नोम की मसिंग से सिदे संगसी उसेक चाम इगनी मथंग 99 मथंग 97 मथंग 95 नोम नोम की मसिंग अमम इसम समना स्पेसिस अमम हंदरे गंताइ को सा मागी कंसेप्ट याम थुना स्टार्ट तौर के बिसि कइनो हारगा इना हाटपसिन मरम मोरगा एगी एरिया से उसेक मसिंग हंदरे इने हाइने मसांग उम ताइ को अदुना मरम ओय हारगा माना तोंगाना मा खत्तिगी ओइबा म्यूजियम मसा अमा लिंकत को होजरे माना हाटलुरि उचेक मयाम सेगी स्टक हाय कोइना को माना हाटची उचेक सिंगी सब साबा मसक अममम जे माना प्रिजर्व तो थंबा होरे केनताइ को सिजिना मपुंग ओइना भारत अखोइगी उचेक सि सुमाइना लिसन लगा थंबा प्रिजर्व तौगी अहान खोंथांग अमका ओइरख्रे को अदुगी मतुंग दगी केदौरे मासे उचेक हाटलम मासे उचेक की रिसर्चर ओइना उचेक सि कंडक्ट तौगदबनि हाइ वखल सोमदा लाइ हाइरगा मासे हौजिक फावदा बर्डमैन ऑफ इंडिया हाइना खंगरगा लेरि केनताइ को सब साना
ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯔꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯗ ꯉꯁꯤ ꯀꯥꯎꯔꯣꯏꯀꯣ ꯁꯂꯤꯝ ꯑꯂꯤ ꯏꯁꯝ ꯁꯝꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯅꯠꯇ꯭ꯔꯥ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯤꯟꯗꯨꯅ ꯈꯨꯜꯂꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯏꯇ ꯂꯧꯔꯝꯕ ꯎꯆꯦꯛꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯁꯤ ꯃꯨꯁꯂꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤꯅꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯄꯣꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯖꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯤꯂꯤꯝ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯃꯤꯡ ꯄꯟꯈ꯭ꯔꯦ ꯀꯣ ꯃꯥ ꯅꯠꯇꯕ ꯈꯥꯎꯖꯥꯎ ꯑꯆꯧꯕ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯧ ꯂꯣꯛꯄ ꯃꯇꯝꯗ ꯂꯧ ꯈꯥꯎꯈ꯭ꯔꯕ ꯃꯇꯨꯡ ꯂꯧ ꯌꯩꯈ꯭ꯔꯕ ꯃꯇꯨꯡ ꯁꯤꯗꯩꯁꯤꯗ ꯂꯥꯡ ꯄꯨꯔꯒ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯗꯤ ꯅꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯎꯔꯤꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯤꯡꯕꯤꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯃꯁꯤꯡ ꯌꯥꯝꯃꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯍꯟꯊꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯗꯨꯅ ꯀꯩꯗꯧꯋꯤ ꯈꯥꯎꯗꯣꯛꯈ꯭ꯔꯕ ꯂꯧꯁꯤꯗ ꯂꯝ ꯈꯨꯅꯨ ꯃꯌꯥꯝ ꯇꯥꯏ ꯎꯔꯤꯛ ꯃꯌꯥꯝ ꯇꯥꯏ ꯆꯤꯛꯂꯥꯎꯕꯤ ꯃꯌꯥꯝ ꯇꯥꯏꯀꯣ ꯃꯈꯣꯏꯁꯤꯡꯗꯨ ꯂꯥꯡꯁꯤ ꯊꯥꯗꯔꯒ ꯊꯝꯃꯅꯤ ꯎꯆꯦꯛ ꯃꯌꯥꯝꯁꯤ ꯁꯣꯝꯗꯒꯤ ꯅꯥꯀꯟ ꯑꯃꯗꯒꯤ ꯄꯥꯔꯇꯤ ꯑꯃꯅ ꯇꯥꯜꯂꯛꯀꯅꯤ ꯄꯥꯏꯈꯠꯂꯛꯄ ꯎꯆꯦꯛ ꯃꯌꯥꯝꯗꯨ ꯂꯥꯡꯁꯤ ꯈꯪꯆꯤꯡ ꯆꯤꯡꯈꯠꯀꯅꯤ ꯑꯗꯨꯗ ꯂꯣꯏꯅ ꯊꯨꯍꯟꯒꯅꯤ ꯁꯤꯗꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯎꯔꯦꯕ꯭ꯔꯥ ꯍꯧꯖꯤꯛ ꯍꯥꯟꯅ ꯎꯔꯝꯃꯦꯀꯣ ꯑꯣꯀꯦ ꯑꯗꯨꯒꯤ ꯑꯍꯣꯡꯕ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜꯍꯨꯗ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦ ꯆꯥꯏꯜꯍꯨꯗ ꯗꯦꯖꯇ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯣꯡꯉꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯈꯔ ꯁꯨꯝ ꯂꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯄ꯭ꯔꯦꯝꯖꯤꯠꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯍꯥꯞꯀꯦꯀꯣ ꯒꯋꯥꯗ ꯑꯩꯈꯣꯏꯒꯤ ꯃꯦꯟꯒ꯭ꯔꯨꯞ ꯐꯣꯔꯦꯁꯇꯣ ꯑꯗꯨꯗ ꯇꯧꯔꯒ ꯁꯦꯡꯆꯨꯔꯤ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯂꯤꯝ ꯑꯂꯤꯁꯦ ꯃꯥꯕꯨ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯁꯂꯤꯝ ꯑꯂꯤ ꯕꯥꯔꯠ ꯁꯦꯡꯆꯨꯔꯤ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦꯀꯣ ꯁꯦꯡꯆꯨꯔꯤ ꯑꯃ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯩꯌꯦꯕ ꯌꯥꯝ ꯂꯩꯀꯣ ꯒꯋꯥꯗ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯛꯑꯦ ꯃꯥꯒꯤ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯂꯩ ꯃ꯭ꯌꯨꯖꯤꯌꯝꯁꯤꯗ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯒꯋꯥꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯁꯥꯔꯚꯤꯁꯁꯤꯒꯤ ꯆꯍꯤ 2ꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯀꯣꯏꯕ ꯆꯠꯂꯦꯕꯀꯣ ꯒꯋꯥ ꯆꯠꯂꯛꯄ ꯃꯇꯝꯗ ꯒꯋꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯦꯕꯀꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯍꯥꯏꯁꯦ ꯃꯣꯏꯗ ꯁꯃꯨꯗ꯭ꯔꯒꯤ ꯀꯩꯅꯣꯒꯤ ꯃꯄꯥꯟꯗꯨꯗ ꯃꯦꯟꯒ꯭ꯔꯨꯞ ꯇ꯭ꯔꯤꯁꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯣꯏꯒꯤ ꯑꯗꯨ ꯃꯦꯟꯒ꯭ꯔꯨꯞ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯁꯦꯡꯆꯨꯔꯤ ꯑꯃ ꯂꯩꯕ ꯁꯦꯡꯆꯨꯔꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤꯅ ꯊꯣꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯂꯤꯝ ꯑꯂꯤ ꯕꯥꯔꯠ ꯁꯦꯡꯆꯨꯔꯤ ꯍꯥꯏꯅ ꯊꯣꯜꯂꯦꯕꯀꯣ ꯁꯤꯒꯤꯁꯤꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯆꯧꯕ ꯑꯃ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛꯀꯤ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯎꯆꯦꯛ ꯃꯌꯥꯝꯗꯨꯕꯨ ꯎꯠꯂꯒ ꯃꯥꯒꯤ ꯀꯩꯅꯣ ꯇꯥꯛꯇꯅ ꯃꯃꯤꯡ ꯃꯥꯒꯤ ꯍꯦꯕꯤꯇꯦꯠ ꯀꯔꯝꯍꯥꯏꯅ ꯍꯥꯏꯅ ꯇꯥꯛꯄ ꯔꯤꯖꯜ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯣꯟꯖꯦꯜꯒ ꯐꯣꯟꯅꯅ ꯑꯩꯈꯣꯏꯗ ꯇꯥꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯆꯧꯕ ꯑꯃ ꯑꯩꯈꯣই ꯎꯔꯛꯑꯦ ꯃꯐꯝꯗꯨꯗꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯑꯃ ꯑꯗꯨꯒꯤ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯁꯂꯤꯝ ꯑꯂꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯕꯨ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯒ ꯁꯦꯡꯆꯨꯔꯤ ꯑꯃꯒꯤ ꯃꯃꯤꯡꯁꯦ ꯕꯥꯔꯠ ꯁꯦꯡꯆꯨꯔꯤ ꯑꯃ ꯃꯥꯒꯤ ꯃꯃꯤꯡꯗ ꯊꯣꯜꯗꯅ ꯂꯩꯔꯕꯅꯦꯕ ꯃꯥꯅ ꯀꯟꯗꯛ ꯇꯧꯔꯝꯕ ꯃꯥꯅ ꯏꯟꯕ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯒ ꯅꯨꯡꯉꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯤꯡꯗ ꯁꯥꯀꯣꯟ ꯍꯥꯏꯅ ꯍꯧꯖꯤꯛ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯈꯛ ꯂꯩꯌꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯣꯔꯦꯁ ꯑꯦꯟड ꯏꯟꯚꯥꯏꯔꯟꯃꯦꯟꯠꯅ ꯂꯧꯁꯤꯜꯂꯒ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯑꯃ ꯄꯤ ꯁꯂꯤꯝ ꯑꯂꯤ ꯑꯣꯔꯅꯤꯊꯣꯂꯣꯖꯤꯀꯦꯜ ꯔꯤꯁꯔꯁ ꯑꯦꯟड ꯅꯦꯆꯔꯦꯜ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯀꯣ ꯁꯥꯀꯣꯟ ꯑꯅ ꯂꯩ ꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯎꯆꯦꯛ ꯁ꯭ꯇꯗꯤ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯅꯤꯡ ꯃꯌꯥꯝ ꯑꯃ ꯐꯪꯉꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯔꯣꯝꯗ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯎꯆꯦꯛꯁꯤ ꯀꯩꯗꯧꯕꯩ ꯀꯟꯗꯣꯏꯅꯣ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯇꯣꯄꯤꯛꯇꯤ ꯁꯥꯔ ꯑꯅꯤ ꯊꯝꯕꯤꯔꯝꯃꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯣꯔꯦꯁ ꯀꯟꯖꯥꯔꯕꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄ ꯀꯥꯟꯗ ꯎꯆꯦꯛꯁꯤ ꯀꯩꯗꯧ ꯀꯟꯗꯣꯏꯅꯣ ꯑꯗꯨꯗꯅꯤ ꯂꯥꯛꯇꯣꯏꯁꯦ ꯅꯈꯣꯏ ꯃꯌꯥꯝꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯂꯣꯏꯅ ꯄꯥꯝꯕ꯭ꯔꯥ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯂꯣꯏꯅ ꯇꯧꯅꯤꯡꯕ꯭ꯔꯣ ꯇꯧꯅꯤꯡꯉꯤꯀꯣ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯇꯧꯅꯤꯡꯉꯦ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯌꯦꯡꯕ ꯄꯥꯝꯕ ꯌꯥꯎꯏꯀꯣ ꯌꯥꯏꯀꯣ ꯑꯣꯀꯦ ꯁꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯒ ꯂꯩꯀꯥꯏꯒꯤ ꯈꯨꯟꯒꯤ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯕ ꯌꯥꯎꯏꯀꯣ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯒ ꯀꯦꯟꯗ꯭ꯔꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯐꯅꯕ ꯇꯧꯕ ꯑꯗꯨꯁꯨ ꯄꯥꯝꯃꯦꯀꯣ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯒ ꯎꯆꯦꯛ ꯂꯨꯅ ꯇꯧꯕꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯆꯤꯡꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯌꯨ ꯀꯃꯥꯏꯅꯅꯣ ꯌꯦꯡꯁꯤꯀꯣ ꯉꯁꯥꯏ ꯑꯣꯖꯥ ꯕꯤꯔꯖꯤꯠꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ
सिंगदा उरिबो उ मयाम से कनान थाय हारमगे उचेक ना को अदुजी से लोइनमक टोकथोसी उसिना पीरिसि कैनो ऑक्सीजन पी हारमे इसिंग पी हारमे सुमे को नेहा तो मी वाना लापगी पोथाना बु उरुम पीरे सुमे को अदुजी अइना उचेक अमा कनबाय से कैनो उचेक तुना अइना कल्लिबु उचेक तन उ मयाम थारकोइन ट्रा सुमे को अदुजी उदुदि फंगदोरिसि ना कोइना ऑक्सीजन नत्रगा वाटर मयाम फंगकदु करम मी की सेवा ना पृथ्वी से लगे कुम खुदिंग की सेवा नत्रा गंताई को अदु खक्तसु नते लिविंग ऑर्गेनिज्म खुदिंग की सेवा नत्रा अदुदी उचे कन्वर्सेशन सोशल वर्क अमने लौबे याय जुमब्रा नखोय दुम थेंगनारकनी एखोयना उचे की फील्ड सुम लाको मतमदा लेरिसे ग्रेटेस्ट सोशल वर्क इन द ग्लोब हाय बर्ड कंजर्वेशन का ब्लड डोनेशन गसे गंताई को मैम सोशल वर्क है लेकिन खोमान सेंबा कई कई सूमद लोना सोशल वर्कर है नंग मिंग पीको यासों स्पोर्ट्स पैसा पांग मी सोशल वर्कर हेक्ट है मबूंगना ग्लोबल इंडेक्स लासे उसे कन्ब मी गेंताइको ई पीब मी खाई चाव सोशल वर्कर है लौको सूम लापकान येंसे उसे येंब काना फॉरेस्ट की कहोद लापकान एक्सपीरियंस शेयर तौजगे हंदक चाही गेंताइको मतम सांग लौदबीदा अर्बिन खंगनीको ओजा रोमेन खंगे मैडम खंबीरनी हंदक चाही नवेम्बरदगिना ममांगी 2021 की नवेम्बरदगिना हौजिक कई मार्च नत्रो सिबाउदा आई ग्रुप अमखक लेको हाँ सिना उचेक कनबगा मरी लेना पाइखत थबक सिंग तानब पैसा से गेंताइको हौजिक हंदक की टीम थादबीदा ममांगी रिसेंटली हनग्रब मणिपुर लामगा हनग्रब टीम मखोइन पीरब पैसा है तारेको अदुगी पैसा से पारगा हौजिक 87,000 ताले गेंताइको अना मथंग मथंग सूम तम सूम समझलनी कईनो है बर्ड कंजर्वेशन पीब इनकम से बर्डिंग टूरिज्म है हौजिकती टेस्ट की स्टेज खनीको ट्रायल पैरट है ताए मणिपुर बर्डिंग टूरिज्म से यागद्रा है ट्रायल तौबनी होगी चाही खरद अखोई इनाउ अनीसना हंदक चाहीदसु अमखक सिनरए ईस्टर्न ग्रास ओल अखोन इरक मकू हैनबदो गेंताइको अखोई मकू अचौब अमखक लेये अखोई स्वाइद तोइन उरमगनी चिंगनकनबनीनको दे अखोई दुदना जवालम जाव हाइबदुदि याम लई हाइबु सेक्सी नॉर्थ ईस्ट की ओइना नागालैंड ग मणिपुर ग रिपोर्ट लेरे अरुणाचल ग को अदुना हाइबु सेक्सी येंब लाको मीसिंगितगी फंगबो पैसानी 87,000 से गेंताइको आई हाइगे बर्डिंग टूरिज्म उसे योखपन तानो पैसा से कमाई ताले अखोई ग्रुप सिना मसा रिसोर्ट खाइदना लेबम चाबम अमखक सिल्लेको अखोई का मरी ओइबो युम अमखक साय का मरी की युम सिदेसिदा मपानदगी मी मैम लाकनी टीम अमदा मी अहुम लाप यावी मी अनि लाप यावी मी अमखक लाप यावीको मखोइना हाना ऑनलाइन टेलीफोन की खुथांग कॉन्टेक्ट तौरकनी यारे लाओ हाइगनी मखोइ लाकनी मोइने थुंब नुमितगी पारगा एखोइदा पीगदोसे पर हेड 3,000 पीगने गेंताइको सिगी कासिदमा लैबगिदमक्ता नुमित हुमनी की 3,000 पीगने नुमित हुमनी को माना लैनब होनब मतमदा मागी फूजिंग दरकार लेब्रा चाबा अदु चाबा पीबगी नोमगी स्पेशल ब्रेकफास्ट की होरगा लंच डिनर स्नैक्स लोइ पारे हरगा नोमदा 2,000 को 3 days दैट 6,000 गेंताइको ngasai room tugi haidi ka duma low gari du wai gi nongmada lising ani dagi na lising ahum numit humni chalak tar di lising mapan natro yantai ko aduga amuksu ai isa chalaga chale khoi gi team dagi kana gumma ma chalaga chale guide haibo ma leye moina uningi bu seksi kadai da ugani madu khangba mi yantai ko sigi makhum di chalaga di seksi ugani seksi photo namba yagani haina guide tawina ba mi amagi per day 2,000 गेंताइको अदुदि नखोइ चौरप मेंटली फोटो ग येंगने कादुद लेबगी 3,000 अमा लेनी नुमि हुमनी दा साबगी 6,000 अमा लेरनी याइको गाइड तौबगी 3 days दु गाइड तौरक तादि 6,000 अमा लेरनी गेंताइको गाड़ी दु वाइबगी क्या 6,000 to 9,000 अमा लेरनी गेंताइको मखोइ सिंग अदुना पुन्ना पासनर को मतमदा 3 days दे खोइना तानदोइ पैसा दे क्या हौजिक फाउबदा नवेम्बर दगिना मार्च फाउदा हाइबु सेक्सी येंब लाको मी निपान सुरे मी निपान हाइसे केनोने टीम निपान हाइबे तारेको मी दी निपान हेनग्रे
ꯇꯤꯝ ꯅꯤꯄꯥꯟꯁꯤꯅ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯄꯤꯔꯝꯕ ꯄꯩꯁꯥꯁꯦ ꯀꯩꯗꯧꯔꯦ ꯉꯁꯤ ꯐꯥꯎꯗ 87,000ꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎꯆꯦꯛꯁꯤ ꯀꯟꯕꯁꯤ ꯆꯨꯝꯅ ꯈꯛꯀꯤ ꯑꯩꯅ ꯎꯆꯦꯛꯁꯤ ꯀꯜꯂꯒ ꯊꯥꯗꯣꯛꯈꯤꯕꯗꯨ ꯉꯥꯛ ꯅꯠꯇꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯎꯆꯦꯛꯁꯤꯒꯤ ꯂꯩꯐꯝ ꯍꯦꯕꯤꯇꯦꯠ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯍꯦꯕꯤꯇꯦꯠꯇꯨ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯃꯗꯨꯒꯤ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯔꯦꯁ ꯐꯥꯌꯔꯁꯦ ꯁꯤꯁꯤꯒꯤ ꯑꯒꯦꯟꯁꯇ ꯑꯩꯈꯣꯏ ꯂꯩꯕ ꯑꯃ ꯆꯪꯉꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯖꯋꯥ ꯂꯝꯖꯥꯎꯅ ꯂꯩ ꯐꯅ ꯀꯟꯅ ꯁꯦꯟꯅꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯛ ꯃꯔꯛꯇ ꯀꯩꯗꯧꯋꯤ ꯀꯪꯉꯕ ꯀꯝꯕꯣꯡ ꯃꯅꯥ ꯑꯗꯒꯤ ꯀꯪꯉꯕ ꯁꯤꯡꯅꯥꯡ ꯃꯅꯥ ꯃꯌꯥꯝꯅꯤꯅ ꯃꯩꯁꯦ ꯑꯃꯨꯛꯇꯪ ꯆꯨꯈꯤꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯃꯇꯝꯒ ꯑꯣꯏꯕꯒ ꯊꯤꯡꯕ ꯉꯝꯗꯦ ꯀꯣ ꯑꯗꯨꯗꯨꯅ ꯆꯥꯛꯈꯤꯕꯁꯤ ꯀꯩꯗꯧꯋꯤ ꯎꯆꯦꯛ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯄꯤ ꯃꯌꯥꯝ ꯑꯃ ꯃꯀꯣꯟ ꯃꯌꯥꯝ ꯑꯃ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯃꯌꯥꯝ ꯑꯃ ꯆꯥꯛꯊꯦꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯁ꯭ꯇꯦꯞꯇꯨ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯋꯥꯛ ꯑꯃꯨꯛ ꯇꯧꯋꯦ ꯎꯆꯦꯛꯁꯤ ꯃꯀꯣꯟ ꯃꯩ ꯆꯥꯛꯊꯣꯛꯈ꯭ꯔꯅꯤ ꯃꯄꯤ ꯄꯥꯏꯊꯣꯛꯈ꯭ꯔꯅꯤ ꯃꯆꯥꯗꯨ ꯆꯥꯛꯈ꯭ꯔꯒ ꯆꯥꯛꯂꯤ ꯇꯧꯔꯒ ꯃꯆꯥ ꯃꯌꯥꯝ ꯑꯃꯨꯛ ꯂꯩꯍꯧꯔꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯎꯆꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯌꯨꯝꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯦꯜꯇꯔ ꯁꯦꯝꯃꯤ ꯀꯥꯔꯇꯨꯟ ꯕꯣꯛꯁꯁꯤꯗ ꯃꯆꯥ ꯃꯌꯥꯝ ꯁꯦꯝꯃꯒ ꯃꯣꯏꯁꯤ ꯑꯍꯤꯡ ꯃꯣꯏꯒꯤ ꯏꯪꯗꯅꯕ ꯍꯤꯗꯥꯛ ꯊꯥꯒꯅꯤ ꯏꯪꯗꯅꯕ ꯃꯀꯣꯟ ꯐꯖꯅ ꯁꯦꯝꯕꯤꯒꯅꯤ ꯃꯩ ꯊꯥꯟꯕꯤꯒꯅꯤ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯦꯠꯂꯤꯁ 3 months 2 months ꯃꯌꯥꯝꯁꯤ ꯎꯆꯦꯛꯁꯦ ꯑꯩꯈꯣꯏꯅ ꯔꯦꯌꯔꯤꯡ ꯇꯧꯔꯒ ꯃꯄꯨꯡ ꯐꯥꯔꯦꯀꯥꯟꯗ ꯑꯃꯨꯛ ꯋꯥꯏꯜꯗ ꯊꯥꯗꯣꯛꯑꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯃꯗꯨꯗꯨꯒꯤ ꯃꯍꯩꯁꯦ ꯍꯧꯖꯤꯛ ꯐꯪꯕ ꯍꯧꯔꯦ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯎꯆꯦꯛ ꯄꯤꯛꯈ꯭ꯔꯕ ꯃꯀꯨ ꯃꯆꯥꯗꯣ ꯃꯗꯨꯗꯨꯃ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯃꯇꯝꯁꯤꯡ ꯑꯗꯣ ꯄꯥꯊꯣꯛꯅꯔꯨꯕ ꯃꯇꯝꯗ ꯐꯪꯉꯛꯄ ꯄꯩꯁꯥꯅ ꯍꯦꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯪꯅ ꯃꯀꯨꯗꯨꯃ ꯅꯥꯎꯔꯤꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯎꯔꯅꯤ ꯉꯁꯤ ꯆꯥꯈ꯭ꯔꯅꯤ ꯃꯇꯨꯝ ꯑꯃꯈꯛ ꯐꯪꯈ꯭ꯔꯅꯤ ꯋꯥꯔꯤꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯥꯠꯇꯕꯤꯗ ꯍꯤꯡꯍꯜꯂꯒ ꯊꯝꯃꯝ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯇꯥꯜꯂꯛꯏꯁꯤ ꯀꯌꯥꯅꯣ ꯅꯪꯅ ꯃꯀꯨ ꯑꯁꯤꯕꯗꯨꯃ ꯌꯣꯜꯂꯨꯕ ꯃꯇꯝꯗ ꯂꯨꯄꯥ 50 ꯃꯉꯥꯏ ꯅꯠꯇ꯭ꯔꯒ 100 ꯃꯉꯥꯏ ꯁꯤꯠꯂꯕꯗ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯀꯨꯗꯨꯃ ꯍꯤꯡꯕ ꯃꯇꯝꯗ ꯐꯪꯉꯛꯏꯁꯤ ꯀꯌꯥꯅꯣ 87,000 ꯃꯃꯥꯡꯒꯤ ꯆꯍꯤꯗ 96,000 ꯐꯪꯉꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯆꯦꯛꯀꯤ ꯀꯟꯖꯔꯕꯦꯁꯟ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯇꯝ ꯇꯧꯔꯛꯄꯗꯒꯤ ꯉꯁꯥꯏ ꯄꯟꯈꯤꯕ ꯒ꯭ꯔꯤꯟ ꯕ꯭ꯔꯤꯒꯦꯗ ꯍꯥꯏꯗꯣ ꯒ꯭ꯔꯤन ब्रिगेडꯁꯤ ꯄꯣꯛꯈ꯭ꯔꯦꯀꯣ ꯒ꯭ꯔꯤन ब्रिगेडꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯀ꯭ꯂꯥꯁ 10 ꯇꯝꯕꯗꯕꯅ ꯑꯌꯥꯝꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕ ꯃꯥꯁꯇꯔ ꯇꯝꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯁꯤꯜ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯎꯆꯦꯛ ꯃꯆꯥ ꯑꯃ ꯉꯁꯤ ꯃꯥꯒꯤ ꯀꯣꯟꯗꯣꯡꯗ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯀꯣꯟꯗꯒꯤ ꯇꯥꯔꯛꯄ ꯎꯆꯦꯛꯇꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯗꯥ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯔꯣ ꯍꯥꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯆꯥꯗꯨ ꯊꯤꯜꯂꯛꯑꯅꯤ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯄ꯭ꯔꯤꯀꯣꯁꯟ ꯃꯌꯥꯝ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯐꯤꯗꯤꯡ ꯇꯧꯒꯅꯤ ꯌꯥꯗꯕꯗꯨꯅ ꯌꯥꯗ꯭ꯔꯦ ꯑꯌꯥꯕꯒꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕꯤ ꯂꯦꯚꯦꯜꯗ ꯐꯤꯗꯤꯡ ꯇꯧꯔꯒ ꯃꯥꯕꯨ ꯑꯃꯨꯛ ꯌꯣꯛꯏ ꯍꯥꯏꯔꯒ ꯃꯀꯣꯟꯗꯨꯗ ꯊꯝꯃꯨꯒꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯃ ꯀ꯭ꯋꯥꯛꯇꯥꯗꯁꯨ ꯁꯦꯝꯒꯠꯄ ꯌꯥꯔꯦ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯎꯆꯦꯛ ꯀꯟꯒꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯉꯛꯑꯕꯗ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯁꯤ ꯀꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯌꯦꯡꯉꯣ ꯀꯣ ꯑꯩꯒꯤ ꯌꯨꯝꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯂꯩ ꯎꯆꯦꯛ ꯃꯆꯥꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯒ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯄꯤꯛꯏꯉꯩꯗꯒꯤꯀꯣ ꯃꯇꯨ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯄ ꯎꯆꯦꯛꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯔꯛꯑꯕ ꯃꯇꯨꯡ ꯐꯥꯎꯗ ꯑꯩꯅ ꯀꯧꯕ ꯀꯥꯟꯗ ꯂꯥꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯕꯁꯦ in terms of crore ꯊꯥꯗꯔꯦ ꯍꯥꯏꯔꯒ in terms of lakh ꯊꯥꯗꯔꯦ ꯍꯥꯏꯔꯒ ꯑꯩ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯉꯁꯤꯃꯛꯇꯤ ꯄꯨꯔꯛꯀꯦ ꯃꯊꯪꯒꯤ ꯇꯟꯖꯥ ꯆꯥꯕꯝꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯔꯛꯀꯦ ꯑꯩ ꯈꯪꯗꯅ ꯑꯇꯣꯞꯄꯅ ꯅꯝꯕꯤꯔꯝꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯌꯥꯎꯏꯀꯣ ꯑꯗꯒꯤ ꯃꯆꯤꯟꯖꯥꯛ ꯃꯥꯅ ꯆꯥꯔꯝꯗꯥꯏ ꯃꯇꯝ ꯑꯩꯅ ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯗꯕ ꯎꯆꯦꯛꯁꯤ ꯌꯥꯍꯧ ꯉꯜꯂꯤꯗꯅꯀꯣ ꯑꯩꯅ ꯇꯨꯝꯃꯤꯕ ꯀꯥꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯎꯆꯦꯛꯁꯤ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯃꯥꯅ ꯈꯣꯠꯀꯅꯤ ꯂꯥꯎꯒꯅꯤꯀꯣ ꯑꯗꯣ ꯑꯩ ꯃꯤꯀꯞꯁꯨ ꯑꯗꯨꯝ ꯊꯣꯛꯑꯦ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯆꯤꯟꯖꯥꯛ ꯑꯩꯅ ꯑꯣꯜꯔꯦꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯊꯝꯕ ꯑꯁꯦꯡꯕ ꯆꯤꯟꯖꯥꯛꯇꯣ ꯄꯤꯔꯒ ꯑꯃꯨꯛ ꯄꯥꯏꯔ ꯆꯠꯈꯤꯅꯤ ꯃꯥꯅ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯝꯃꯦ ꯀꯥꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯈꯣꯡꯉꯛꯀꯅꯤ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯍꯩꯅꯧ ꯑꯆꯧꯕ ꯑꯃ ꯍꯧꯋꯦꯀꯣ ꯑꯗꯨꯗ ꯇꯣꯡꯒꯅꯤ ꯆꯝꯄ꯭ꯔꯥ ꯍꯧꯋꯤ ꯑꯗꯨꯗ ꯇꯣꯡꯒꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯐꯝ ꯊꯣꯛꯄꯁꯨ ꯄꯤꯔꯒ ꯑꯗꯨꯝ ꯄꯥꯏꯒꯅꯤ ꯁꯤ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯕꯥꯔꯠ ꯀꯟꯖꯔꯕꯦꯁꯟꯁꯦ ꯍꯧꯖꯤꯛꯇꯤ ꯏꯆꯝ ꯆꯝꯅ ꯇꯧꯔꯨꯔꯅꯨ ꯕꯥꯔꯗꯤꯡ ꯇꯨꯔꯤꯖꯝ ꯑꯣꯟꯊꯣꯛꯑꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯉꯁꯥꯏ ꯀ꯭ꯋꯥꯛꯇꯥ ꯑꯦꯔꯤꯌꯥꯗꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯅꯤꯁꯤꯅ ꯁꯤꯟꯅꯔꯛꯄꯗ ꯅꯠꯇꯅ ꯃꯃꯥꯡꯗ ꯇꯣꯉꯥꯟꯕ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯑꯩ ꯀꯂꯦꯛ ꯇꯧꯈ꯭ꯔꯦ ꯁꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯀꯟꯕꯁꯨ ꯃꯌꯥꯝ ꯃꯦꯗꯤꯀꯦꯁꯟ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯔꯒꯗꯤ ꯑꯗꯨꯝ ꯀꯜꯂꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯂꯣꯟꯆꯟꯅꯔꯒ ꯂꯩꯔꯦ ꯂꯤꯅꯤꯡꯕꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩ ꯇꯞꯅꯁꯨ ꯀꯥꯟꯊꯣꯛꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯁꯟꯁꯤꯡꯗ ꯑꯗꯨꯝ ꯂꯧꯁꯦꯕꯀꯣ ꯑꯩꯈꯣꯏꯅ ꯐꯣꯔꯦꯁꯠ ꯐꯦꯌꯔꯒꯤ ꯃꯌꯥꯝ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯖꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯈꯛꯇꯪ ꯑꯩ ꯊꯝꯖꯒꯦꯕ ꯑꯩꯈꯣꯏ ꯃꯅꯤꯡꯁꯦ ꯂꯥꯏꯃꯇꯣꯟ ꯔꯦꯟꯖ ꯀꯧꯏꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯄ ꯃꯇꯝꯗ ꯁꯤꯒꯤ ꯁꯤꯖꯟꯁꯤꯗꯒꯤ ꯈꯤꯇꯪ ꯉꯟꯈꯠꯂꯒ ꯀꯣꯝ ꯃꯆꯥ ꯇꯧꯔꯒ ꯊꯝꯃꯦ ꯈ꯭ꯋꯥꯡꯃꯨꯛ ꯂꯨꯕ ꯁꯤꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯄꯤꯛꯏꯉꯩꯗꯤ ꯆꯤꯡꯗ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯂꯩꯕ ꯑꯗꯒꯤ ꯖꯧꯖꯥꯡꯇꯦꯛ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯂꯩꯌꯦꯕꯀꯣ
ꯀꯨꯀꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯡꯁꯤ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯄꯥꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏ ꯃꯩ ꯊꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯀꯣ ꯁꯤꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯀꯣꯝꯁꯦ ꯇꯧꯊꯣꯛꯑ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯩ ꯂꯥꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯆꯤꯡꯗ ꯑꯩꯈꯣꯏꯕꯨ ꯁꯝ ꯑꯃꯃꯝ ꯌꯥꯜꯍꯜꯂꯦ ꯑꯗꯨꯒ ꯆꯤꯡꯗ ꯀꯣꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯆꯠꯂꯦꯀꯣ ꯃꯩ ꯊꯥꯈꯤꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯁꯦ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯁꯤ ꯃꯣꯏꯅ ꯇꯧꯊꯣꯛꯑꯝꯃꯤꯕ ꯀꯣꯝꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯁꯤ ꯄꯨꯒꯅꯦꯕꯀꯣ ꯀꯩꯗꯧꯋꯦ ꯆꯩ ꯑꯃ ꯁꯤꯖꯤꯟꯅꯒꯅꯤ ꯆꯦꯒꯞꯀꯨꯝꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯎꯁꯥꯅꯀꯣ ꯑꯗꯨꯅ ꯐꯠ ꯈꯣꯠꯇꯣꯛꯑꯒ ꯃꯅꯨꯡꯁꯤꯗ ꯀꯩ ꯂꯩꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏ ꯈ꯭ꯋꯥꯡꯃꯨꯛ ꯂꯨꯕ ꯀꯣꯝꯁꯦ ꯂꯥꯏꯔꯦꯟꯁꯦ ꯀꯥꯔꯨꯝ ꯇꯧꯔꯒ ꯁꯤꯔꯒ ꯂꯩꯔꯝꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯥꯏꯔꯦꯟꯁꯤꯡꯁꯤ ꯄꯨꯊꯣꯛꯑꯒ ꯁꯝꯁꯤꯗ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯔꯛꯑꯒ ꯌꯨꯝ ꯌꯧꯔꯒ ꯌꯣꯟꯕ ꯈꯔ ꯆꯥꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯏꯃꯇꯣꯟ ꯔꯦꯟꯖꯁꯤ ꯂꯥꯏꯔꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯅꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯅ ꯑꯃꯨꯛ ꯇꯥꯛꯂꯛꯏꯁꯤ ꯀꯩꯅꯣ ꯂꯥꯏꯔꯦꯟ ꯌꯥꯝ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯨ ꯃꯔꯥꯡ ꯀꯥꯏꯔꯝꯃꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯂꯥꯏꯔꯦꯟ ꯑꯁꯤ ꯅꯥꯄꯤ ꯆꯥꯗꯦ ꯖꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯗꯣꯏꯁꯦ ꯎꯆꯦꯛ ꯃꯥꯒꯤ ꯂꯥꯏꯔꯦꯟ ꯌꯥꯝꯅ ꯂꯩꯔꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯐꯝꯗꯨꯗ ꯎꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ ꯁꯖꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯆꯨꯝꯃꯤꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯥꯎꯗ ꯁꯖꯤꯁꯤ ꯌꯥꯝ ꯆꯥꯔꯛꯑꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯀꯨꯀꯤꯁꯤꯡ ꯂꯩ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯥꯜꯇꯤꯟꯁꯤꯗꯩꯁꯤꯗ ꯄꯨꯔꯛꯀꯅꯦꯕꯀꯣ ꯁꯖꯤꯁꯤ ꯃꯀꯛ ꯀꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯧꯗꯣꯛꯑꯒ ꯊꯝꯃꯒ ꯑꯗꯨꯝ ꯆꯥꯔꯝꯃꯦꯕ ꯃꯇꯝꯗꯨꯗꯀꯣ ꯌꯥꯝ ꯂꯥꯏꯅꯁꯨ ꯍꯥꯠꯂꯦ ꯍꯥꯏ ꯃꯈꯣꯏꯅꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯃ ꯂꯩ ꯁꯤꯅ ꯃꯗꯨ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯃꯌꯥꯝ ꯆꯍꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯍꯤ 94-95 ꯁꯨꯖꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀ꯭ꯂꯥꯁ 8ꯀ ꯇꯝꯕ 5-6 ꯇꯝꯃꯛꯄ ꯑꯗꯨꯋꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯀꯩꯗꯧꯋꯦ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤ ꯑꯃ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯧꯗꯣꯛꯑꯝꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯒ ꯂꯩ ꯃꯔꯛꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯦꯀꯣ ꯃꯅꯤꯄꯨꯔꯗ ꯍꯩꯖꯤꯡꯄꯣꯠꯇ ꯎ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯅꯈꯣꯏ ꯌꯥꯝ ꯀꯟꯅ ꯇꯥꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯅꯔꯦ ꯊꯦꯡꯅꯕ꯭ꯔꯥ ꯃꯩꯇꯩꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯃꯥꯡꯗ ꯍꯩꯖꯤꯡꯄꯣꯠ ꯑꯅ ꯑꯃ ꯇꯧꯋꯤꯗꯅ ꯍꯩꯖꯤꯡꯄꯣꯠꯇ ꯎ ꯆꯥꯔ ꯊꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯍꯧꯖꯤꯛ ꯀꯟꯅ ꯇꯥꯕ꯭ꯔꯥ ꯇꯥꯏꯀꯣ ꯃꯅꯤꯄꯨꯔꯗ ꯐꯥꯔꯁ ꯇꯥꯏꯝ ꯀꯅꯥꯅ ꯍꯧꯗꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯀꯅꯥ ꯍꯧꯗꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯣꯀꯦ ꯁꯤꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤꯀꯣ ꯁꯔ ꯖꯣꯏꯀꯨꯃꯥꯔꯅ ꯀꯟꯖꯥꯔꯕꯦꯇꯔ ꯑꯣꯏꯔꯛꯄ ꯆꯍꯤꯗꯨꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯋꯥꯏꯜ ꯂꯥꯏꯐꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯦꯛꯃꯥꯏꯖꯤꯟꯗꯒꯤ ꯔꯥꯃꯦꯁꯣꯔꯅ ꯑꯃꯈꯛ ꯂꯩ 16 ꯑꯗꯨ ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯒ ꯇꯧꯃꯤꯟꯅꯕꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯒꯤꯗ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯁꯤ ꯏꯅꯥꯎꯅꯤꯄꯥꯁꯤꯡꯅꯤꯀꯣ ꯁꯥꯒꯩꯁꯨ ꯃꯥꯟꯅꯩ ꯃꯥꯒꯤ ꯆꯕꯨꯡꯕꯝ ꯑꯣꯅꯤꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯃꯅꯥꯛꯀꯤ ꯀꯔꯤ ꯂꯝꯗꯨ ꯀꯥꯎꯔꯦ ꯁꯦꯛꯃꯥꯏꯖꯤꯟ ꯅꯨꯄꯤ ꯃꯄꯥꯝꯗꯨꯅ ꯍꯩꯁꯤꯅ ꯍꯧꯕꯅꯤꯅꯦ ꯊꯧꯕꯥꯜ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯗꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯃꯅꯥꯛꯇꯒꯤ ꯃꯥꯒꯤꯗ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯇꯧꯁꯦꯅ ꯑꯩꯈꯣꯏꯅ ꯄꯣꯁꯇꯔ ꯑꯃ ꯁꯦꯝꯃꯒ ꯃꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯁꯤꯗꯩꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯇꯧꯔꯒ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯑꯃ ꯊꯥꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯅꯝꯃꯦꯕ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯑꯗꯒꯤ ꯑꯩꯒꯤꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯂꯤꯛ ꯃꯌꯥꯝꯗ ꯊꯥꯕꯀꯣ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ 2000 ꯌꯥꯝ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ 2000 ꯀꯌꯥ ꯑꯣꯏꯅ ꯃꯥꯒꯤꯗꯨꯅ ꯑꯗꯨ ꯍꯦꯜꯂꯝꯃꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯍꯣꯏ ꯁꯥꯔ ꯑꯃꯔꯖꯤꯠ ꯍꯣꯏꯁꯨ ꯂꯥꯛꯑꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯤꯈꯤꯕꯀꯣ ꯍꯣꯏ ꯑꯗꯨ ꯃꯥꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯨꯗꯕ ꯃꯑꯣꯡꯗ ꯃꯗꯨ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯀꯩꯅꯣꯁꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤ ꯐꯖꯅ ꯏꯗꯤꯇꯤꯡꯁꯨ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯅꯝꯕꯗꯨ ꯑꯞꯂꯣꯗ ꯇꯧꯈꯤꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯗꯨꯒꯤ ꯆꯍꯤꯗꯨꯗꯒꯤ ꯍꯥꯏꯕ ꯇꯥꯏ ꯚꯥꯏꯔꯦꯜ ꯐꯖꯅ ꯑꯣꯏꯈ꯭ರೆ ꯆꯍꯤꯗꯨꯃꯛ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ 1000 ꯂꯥꯏꯛ ꯍꯦꯟꯅ ꯐꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯡꯗ ꯃꯗꯨꯒꯤ ꯃꯇꯧ ꯇꯝꯅꯔꯦ ꯍꯥꯏꯔꯒ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯃꯌꯥꯝ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯃꯤꯡ ꯑꯣꯏꯅ ꯑꯃꯈꯛ ꯄꯟꯈꯤꯕ ꯒ꯭ꯔꯤꯟ ꯕ꯭रिꯒꯦꯗ ꯑꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯏꯟꯁꯇꯤꯜ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯀꯩ ꯍꯥꯏ ꯇꯧꯏ ꯉꯁꯥꯏ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯌꯨꯝꯗ ꯁꯣꯛꯑꯒ ꯂꯩꯔꯝꯕ ꯂꯩꯀꯥꯏꯗ ꯅꯥꯎꯔꯤꯅ ꯄꯥꯜꯂꯒ ꯂꯩꯔꯝꯕ ꯂꯥꯡꯗ ꯊꯨꯔꯝꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣꯁꯤ ꯄꯨꯔꯒ ꯂꯥꯛꯑꯦꯗꯅ ꯎꯆꯦꯛꯁꯤ ꯀꯜꯂꯦꯗꯅꯀꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯗꯧꯏ ꯑꯅꯧꯕ ꯇ꯭ꯔꯦꯟꯗ ꯑꯩꯈꯣꯏꯅ
เป็ดทรีให้ว่ามาโทรเลยมามิงเสียเป็ดทรีก่อนไอ้กรีนบริเกตสิได้เฮ็ดยาวกี่ให้ว่าอังนั่งดอกยันไตก่อนมากี่ยุ่มดะมันปั๊มจะบอกอูมาครับมันท่าจะกระดับเนี่ยยันไตก่อนงั้นมันก็ที่เห็นท่ากระดับเนี่ย at least one ที่ท่ากระดับนี่มันปั๊มจะว่าไม่ใช่เส้นเอาไว้ที่ทวักสิมันตัวกระดับเนี่ยยันไตก่อนอันนั้นไอ้คุยกับตัวฟิสิกส์ตัวสิมันปุ่มไว้นะอังงั้นมาดะไอ้คุยกับมิงสันกี่ให้ตาดีนั่งอูสิมาท่ากระให้ไว้ที่โฟโต้ผมโปรให้ก่อนอังงั้นสินะยาวนิ่งมาดูนี่เห็นมันนะมากี่อูมาท่าให้แล้วก็โฟโต้มันนั่งมาโปรกันด้วยเนี่ยคุยแต่ก่อนอันนั้นก็ให้ดีว่าอูเสียบางวันเด็กคุยนะคุยกับเป็ดแอนิเมลเด็กเป็ดดอกเป็ดเก็ตแม่ยุ่มตะลุยนี่นะอันนั้นก็จัดตัวอูสิมันเฮ็ดเลยยุ่งคืออูสิกี่แก่มันเล่ากันตัวนี้ให้ไว้ที่เพลย์จะมามันเล่ากันตัวนี้ไอ้คุยกับมิงสันเป็นไงจุ่มรักโอเคอันนี้พอสิกี้เป็ดทรีเสียนักคุยกับมารักแต่สู้อิสำนะกรีนบริเกตกี่เมมเบอร์มาโอ้ยจะกี่ให้ตาดีเป็ดทรีมาทำแบบคัมบัลสรีโอ้ยแบบยันไตก่อนตัวมันนี่สุ่มตัวเรให้เราตั้มนะ trial status ให้ตาเร trial period ให้ตาเรตัวมันนี่สุ่มตั้มตัวเองตัววารีเสียไอ้เดลินิ่งเมื่อกี้วารีเสียไม่เอาเลยอยู่ก่อนตัวนักคุยว่าสุวานี่ตัวก็มาตุ้งเดสู้น่านิสุเลยเร่อะไรมากี่มันเอานี่ป้าสู้อันนั้นคุยกี่ตาเนรุยูบเคนเราจะ volunteer โอ้ยวันนี้ก่อนตัวน่ะปุ่นกระโดดสู้มาตุ้งตาร์ก็ตัวไม่เอาเลยเร่ตัวมาตุ้งตาร์ก็สิ่งที่ปุ่นดูเลยนี่นะวารีนุ่งไงว่าตุ้งลอยนั่นโทรนี่ก่อนตัวมันนี่ตรงนี้นะเสียนะยี่ห้อเกี่ยตัวก็ย้ำสั่งนะสมัยนั้นตัวเราก็ไอ้มาทำสั่งโลกเดียวกันตุ้งลอยเช่นเดียวตัวก็อุชิกเสียกันบินนะสิแต่เกี่ยวกับมาตุ้งตาร์ก็ได้นะคุยถึงอันนี้ injure โอ้ยฉันเอาโซ่โป้ยฉันเอาเป็นน้องโอ้ยเราก็สุภาพตุ้มพิโรforest department ก็ตัวเราก็คุยตุ้มไล่ยังบุคคลทุกที่ทำกิจกรรมกันนั่นตัวรีดูมาข้าตาหน่อยคุยอัตโตปมาปานิสังสารไม่เอามุ่งกับเป่าสุภาพนั่นดีเขาสิมาข้าตาหน่อยแม้มันสินบีเราก็ตรงนั้นบ่คุณที่เกี่ยวคุยเราก็เลยก็ rescue training มาซ้ำสุปีเนี่ยก็คุยคนอะไรก่อนบางทีอุชิกสิกมัยเนี่ย handle ตัวกันนี่ดีซาโซ่โป้มากมัยเนี่ยไปกันนี่กมัยเนี่ยไล่ยังกันนี่มาดูไม่มาตั้งเด็กก่อนอันน่ะเขาเกี่ยวกับใจขนาดอุชิกสิกันลีวันนี้ให้ด้านน่ะซ้ำๆนะมาคุ้นนั่นเลยเราบอกสุภาพแล้วก็ปวดแล้วก็ยุ่งเด็กที่เล็กกว่ามาดูมวยชันเอาวิธี rescue นี่ให้เนี่ยเราไปอย่างเดียวมาดูยามเช้าปั๊บนี่ก่อนดูตัววิดีโอก่อนอันนี้มันอโศกสัจจีมันเลยนะมั้ยอีวันสัจจีเสียคุยนักขังเจริญกว่าสัจจีเสียลงตัวก็ปูว่าสมัยยันดีกว่าอันนั้นเลยนะมันนี่ให้เนี่ยมาคงจะมาคุดชุดไม่น่าปุ่นจันบีแล้วก็ยุ่งบ่เกี่ยวนะปวดก็ยุ่งเกี่ยวถึงไงจะชีวิตก็ท้องมันยาวเองอีซ้ำๆนะกันบีว่ากี่มิงดาตุ้มหาตัวก็จะมันอะไรบ้างอันนั้นยาริงไงที่สับตัววิดีโอว่าซาจิโศกมันเลยนะมั้ยยาริงไงมันมีตัวคุมจันบีว่ามันปักไปยาวแต่นะบ้างอุชิกมันเลยนะมั้ยนั่นเขาเลยอุชิกสิยังอิงหันไปยาแต่อุชิกมันข้างนี้อันนั้นกูตรงนั้น special เลยนะมากี่มาตูฟีเดอร์เลยนะมันพิรมินี่ก่อนอันนั้นยาริงไงยุ่งด่าโศกเลยนะมั้ยให้เราสู้อมอนฟีมันหานาดุมกุบสลักทำบิวยาริงไงอมบัดทำบิวกว่าอาหารแบบนี้ดูกับมองวันเดลเลยว่าไอ้คนที่อาคีบปักขัดไปได้เลยมาดูมั่งไงให้บุการดูได้ไอ้คนนั้นทำนับไปบิดก็ไอ้คนที่สินนับบิดไปยุ่งดูสุดดุม observation ดุมตัวบิวแต่ยิ่งมาไปว่างำบกี้ stage เลยละวะนักคนนั้นมาสิไล่ยังเดือดยาละร้อยให้นักขัดละวะอันนี้ตาร์ก็เดุมพอบิโร่ดูกับถ้าดูไปยาบกี้นั่นแต่ก็ไปว่างำกินนี่ให้บุตาร์ก็ดีมาดูมั่วหันพัฒน์แล้วก็ทำให้ฮะก็คนที่ปีละปีมาทุกตาเด็กว่านั่งยุ่งดูได้ดุมถ้าดูปีก็ดุมน้ำมันที่จะเอาไปสู้โอ้ยกันนี่อันนั้นไอ้สมัยนั้นสุ่มให้เราก็ดุมเทนชั่นจะเกิดดูมาตุ้งตาร์ก็สิ่งเดียวว่ารีแม่มาดุมเลยกว่าคุณน้องผู้ชายเสร็จ